State as the COVID lights at Sandorok by Hengalakpagalonena, COVID positive or by active case, Samri Marpurita Nito Yore, vaccine Kaptapa, Meeoi Amasuna Leikhidre, COVID-19 Command Control Room, Amasung, IDSP the Gitadoraki Gerald Singi Matungda, Ngasi sample Changaga Marfumari test over the Meeoi, Humdrana on a positive over Techniki, Makoi Sing Adu Impal is the Quintaret, Impal West the Kumapan, Kaksing the Ani, Churachanpur Amasung Ukrul the Ahum, Kamzong Amasung Senapati the Amamam, Amadi, Tawal the Marini. Ngasi oina positive oibagi chang chada taranithoi dasmik sunya oiki hauzik phawbadi state as the COVID positive oiki ba apunba masing lak ama lising kuntrataret ka chamapan nifuhumdo yaure amaromda matam kuina laichat asna maram oiduna mi siba Leikhidre matung ngasi masagi sahi humdramanga suraba Imphal West dagi Meeoi ama nauna Leikhidre masiga loinana hauzik phawbada laichat asna maram oiduna sikhiba apunba masing lising aniga chama kunsure makhatana Meeoi kuntaret nauna laichat asdagi phagalaktuna discharge tawki makhoi sing adu home isolation tawrakiba Meeoi kunithoi rims dagi ani siza hospital dagi ahumni noma khaktara COVID positive oiba masing dagi discharge tawba masingna Hantabana state as the lights as the Pagalapagi Chang, Makatana, Chada, Mariputarani Pandasmik, Amada. Haitarakli, lighted as the Pagalaktuna discharge Taukiba upon Bamasing the Lak Ama listing Kuntramanga Sahum Kuntrani, Gerald Sing as the Makatara Dona, instead as the no Makata the COVID positive or Bamasing, Hengalekli Asaki Yang Laga, Miamda, Parks and the Bexon Kapaki Tabaksatari, Quaidagi no the Bexon dose listing Ohunga Janipan Marpunipan Kapki, Housing Paubada, Ahanba dose Lak. Tarataruk listing ohunga chama kumapan anisuba dos lak taranithoi listing humdranithoi ga chamari kunipan amasung ahum suba dos lak ama listing kuntra manga ga chani yangkhai humdoi yauna punna vaccine dos lak kuntra listing taraga supna chanipan tara ka pangam khrei loinana ahanba dos ka pagi changna chada humphunitoi dasmik sunya tarukni aduga anisuba dos ka pagi changna chada yangkhai humdoi dasmik manga ahumni hauji state asi oina janims da COVID layeng zathana bagi damak janims da lairiba apunba phamung masing tarani pan leibada tarataruk sizinari phamung ani hangduna lairi aduga rims ki oina apunba phamung nifu teret ki manungda kun manga sizinaduna phamung kunithoi hanglei